ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯗꯨꯅ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯏꯅꯥꯎ ꯗꯦꯟꯁꯟ ꯑꯌꯦꯛꯄꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩ ꯊꯣꯡ ꯑꯃ ꯁꯥꯕꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ 2 ꯑꯃꯒ ꯑꯩꯒꯤ ꯏꯌꯥꯝꯕ 3 ꯑꯃꯒ ꯊꯣꯡ ꯁꯥꯕꯗꯨ ꯑꯩꯈꯣꯏ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔꯁꯨꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯁꯥꯕ ꯇꯪꯈꯥꯏ ꯆꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯀꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯅ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯕ ꯊꯣꯛꯑꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯃꯤ ꯀꯌꯥ ꯏꯇꯥ ꯇꯥꯔꯝꯗꯦ꯫ ꯗꯨꯀꯥꯟꯁꯨ ꯂꯩꯕ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕꯒ ꯗꯨꯀꯥꯟꯁꯤꯡ ꯀꯔꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯀꯌꯥ ꯈꯪꯉꯝꯗꯦ꯫ ꯃꯗꯨꯅ ꯂꯝꯕꯦꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯉꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯩꯒ ꯏꯃꯥꯟꯅꯕꯗꯨꯒ ꯂꯝꯕꯦꯟ ꯑꯗꯨꯗ ꯆꯠꯅ ꯃꯤ ꯂꯥꯛꯄ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯃꯐꯝ ꯑꯁꯥꯏꯗ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤꯒꯨꯝꯕ ꯐꯪꯕ ꯗꯨꯀꯥꯟ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯆꯥ ꯁꯤꯗꯒꯤ ꯈꯔ ꯆꯠꯈꯣ, ꯂꯝꯄꯥꯛ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯂꯝꯄꯥꯛꯇꯨꯒꯤ ꯅꯥꯀꯟꯗ ꯗꯨꯀꯥꯟ 2 ꯂꯩꯕꯅꯤ꯫ ꯑꯃꯗꯤ ꯆꯦꯡ ꯆꯥꯛ ꯂꯣꯏꯅ ꯐꯪꯕꯅꯤ, ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯃꯗꯨꯗ ꯆꯠꯂꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯊꯣꯡ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯁꯥꯔꯝꯃꯒ ꯂꯣꯏꯁꯟꯕ ꯉꯝꯗꯕ ꯊꯣꯡꯗꯨꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯥꯕ ꯍꯧꯕ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯀꯨꯏꯔꯕꯅꯤ, ꯁꯥꯕꯗꯤ ꯁꯨꯛꯂꯣꯏ ꯂꯣꯏꯕ ꯉꯝꯗꯦ." ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯍꯟꯅꯔꯛꯇꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯏꯕ ꯉꯝꯗꯕꯅꯤ ꯍꯥꯏ꯫ ꯈꯪꯗꯦ ꯀꯔꯤ ꯂꯩꯕꯅꯣ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯊꯦꯡꯉꯦ, ꯗꯨꯀꯥꯟꯗꯨ ꯆꯠꯊꯣꯛꯎꯔꯣ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯃ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯉꯟꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯍꯧꯔꯨꯔꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝꯒꯨꯝ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯃ ꯀꯟꯅ ꯃꯩꯉꯥꯛꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ, "ꯚꯥꯏ, ꯍꯧꯒꯠꯂꯣ, ꯀꯔꯤ ꯇꯧꯔꯒꯦ" ꯍꯥꯏꯗꯨꯅ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ ꯚꯥꯏ, ꯃꯪꯗ ꯑꯩꯈꯣꯏ ꯈꯣꯂꯥ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯀꯩꯅꯣ, ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗ꯭ꯔꯤꯕꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ, "ꯇꯨꯝꯃꯦꯗ, ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯪ ꯃꯩꯉꯥꯛꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯤ꯫ ꯐꯔꯦ, ꯇꯨꯝꯊꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯑꯃꯨꯛ ꯍꯧꯔꯛꯄꯒ ꯑꯇꯣꯞꯄ ꯈꯣꯂꯥꯗꯒꯤ ꯑꯃꯨꯛ ꯃꯤꯑꯣꯏ ꯑꯃ ꯑꯃꯨꯛ ꯃꯩꯉꯥꯛꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ, "ꯚꯥꯏ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ, ꯃꯣꯏ ꯑꯁꯣꯝꯗ ꯑꯃꯨꯛ ꯃꯩꯉꯥꯛꯅꯕ ꯌꯥꯎꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯣꯂꯥꯗ ꯃꯩꯉꯥꯛꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯗꯕꯒꯤꯔ ꯀꯩꯅꯣ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯃꯩꯉꯥꯛꯅꯔꯤꯕ ꯑꯇꯣꯞꯄ ꯈꯣꯂꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ ꯏꯅꯥꯎꯁꯤꯡ, ꯅꯈꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯄꯨꯔꯥ ꯁꯟ ꯑꯄꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯅ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯃꯪꯗ ꯀꯟꯅ ꯂꯥꯎꯔꯨꯔꯦ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯅꯣ ꯏꯌꯥꯝꯕ, ꯏꯌꯥꯝꯕꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ." ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ, ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ. ꯑꯗꯨ ꯐꯔꯦ, ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯒꯅꯤ. ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯇꯨꯝꯕꯁꯤ ꯑꯁꯤꯒꯨꯝꯕ ꯃꯪ ꯈꯔ ꯃꯪꯒꯟꯕꯅꯤ. ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ. ꯅꯈꯣꯏꯁꯨ ꯇꯨꯝꯃꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ, ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯪꯗꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯪꯕ ꯍꯧꯅꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ
ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯏꯁꯨꯛ ꯁꯣꯛꯑꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯁꯤ ꯉꯔꯥꯡꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯛꯈꯤ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯄꯨꯂꯞ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕ ꯑꯃ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯀꯅꯥꯅꯅꯣ ꯀꯧꯔꯛꯂꯤꯕꯗꯨꯕꯨ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯃꯈꯣꯟ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯈꯨꯝꯃꯤꯗꯣ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯄꯨꯡꯉꯥꯡꯉꯥꯡꯉꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯀꯔꯥꯏꯗꯒꯤꯅꯣ ꯃꯥꯕꯨ ꯀꯧꯔꯛꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯣꯂꯥꯗ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯍꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ ꯑꯗꯨꯒ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩ ꯏꯁꯥꯁꯦ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯚꯥꯏ ꯀꯔꯥꯏꯗꯅꯣ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯇꯔꯪ ꯃꯔꯪ ꯚꯥꯏ ꯃꯄꯥꯟꯗ ꯕꯕꯥꯅ ꯀꯧꯔꯛꯏ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯆꯤꯡꯊꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯚꯥꯏ ꯅꯪ ꯉꯥꯎꯔꯕꯣ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤ ꯕꯕꯥꯅꯣ ꯌꯥꯔꯦ ꯇꯨꯝꯃꯣ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤ ꯍꯥꯏꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯍꯟ ꯈꯔ ꯑꯣꯏꯔꯕ ꯏꯌꯥꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯒꯗꯤ ꯃꯤꯅ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯗꯤ ꯊꯣꯛꯎꯅꯨꯀꯣ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯑꯩꯈꯣꯏ ꯊꯣꯡ ꯑꯁꯤ ꯑꯊꯨꯕꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯊꯥ ꯑꯃꯒ ꯃꯈꯥꯏꯃꯨꯛ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ナꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯀꯤꯗꯤ ꯀꯤꯒꯅꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗ ꯊꯣꯛꯏ ꯍꯥꯏ ꯑꯗꯨꯗ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯉꯒ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯔꯨꯏ ꯍꯥꯏ ꯃꯗꯨꯗꯒꯤ ꯃꯁꯥꯁꯦ ꯄꯥꯈꯠꯈꯤꯕꯗꯒꯤ ꯅꯥꯕꯅꯤꯁꯨ ꯍꯥꯏ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥ ꯐꯥꯕꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯂꯧꯔꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯥꯛ ꯉꯟꯅ ꯆꯥꯟꯅꯗꯨꯅ ꯑꯍꯤꯡꯗ ꯑꯃꯅ ꯑꯃꯕꯨ ꯁꯦꯟꯅꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯄꯥꯟꯗ ꯃꯈꯣꯡ ꯍꯥꯝꯃꯨꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯑꯃꯒ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯍꯥꯟ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯃꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯝꯃꯒ ꯂꯩꯍꯧꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯅꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯀꯤꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯃꯒ ꯑꯃꯒ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯕ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯇꯥꯔꯅꯤ ꯃꯗꯨꯅ ꯃꯍꯥꯖꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯑꯃꯅ ꯊꯤꯀꯥꯗꯥꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯖꯦꯔꯤꯗ ꯊꯣꯡ ꯑꯃꯁꯨ ꯁꯥꯕꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯁꯤꯟꯕ ꯆꯠꯂꯤ ꯅꯈꯣꯏ ꯍꯞꯇꯥ ꯑꯃꯠꯇꯗꯤ ꯉꯥꯏꯔꯝꯃꯨ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯑꯩ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯞꯇꯥ ꯑꯃꯗꯤ ꯉꯥꯏꯔꯁꯤ ꯍꯥꯏꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯞꯇꯥ ꯐꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯃꯝꯗꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯀꯧꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯊꯋꯥꯏ ꯃꯥꯡꯉꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯅꯔꯒ ꯂꯣꯏꯅ ꯊꯨꯡꯅꯔꯛꯈꯤ
aduga akhoi mayam gari parking da gari ngairingai nahana khoiga mamangda thengnakhiba ahal adu cycle thodona laki aduga akhoi da sumna hairaki nakhoi loina halage hailira haiduna maduda akhoi su mafam maduda thoiba thodok pumba wari tamami ahal aduna sumna khumaki nakhoi amukhana mafam asida halakadaba su leitre maduna ai asengba haibirage yeng nakhoi na thong sariba mafam aduda hainau panbi asauba mahoram madugi hainau panbi aduda nupi ama thauri yanduna siki nupi aduna hek sikiba matungdagi numidang khudingi mafam aduda magi thawai adu sattuna leiki karigumba numidangi matamda kanagumba miyoi amagi mamang mahada natraga imung amagi miyoi saduna nupi aduna hek kaurakpada khummuba thuba tawduna nupi adubo ongna thengnaba tawrabadi miyoi adugi thawai adu nupi aduna lawgale thong adusu semba saba hobadi sahi tare muk pharabani tawbadabu loishanbadi sungam ngamde haiduna ahal aduna hairaki masidagi akhoisu thawai kubakta haptuna mafam adu thadoktuna yumda halaki mayam ahambagi wari asi matang asaida loijare ani suba wari amuk mayamgi mafamda khudon tamjari wari asi sunga sidagi sahi ani muki mamangi wari ni numedadu aiga imanaba amaga laitram lakai haidana mafam amalai maduda lila yengba chatlami asumna imanabaduga aigana lila yengba hek loibaga yumda halakpada numidangi pung ama muktarami matam maduda aigi imanabaduna aingonda sumna hairaki bai yum khara thuna yawnaba turen mapa lomdagi oina phaujallaga chakhrasi hairaki tawbadabu aigi imanabaduna samjalaga chachi hairiba turen mapa nadudi thainadagi hauna ahal laman singna numidanga thengbada halakpada khara khudong chadaba mafamni laifamsu yamna kanba jagani haine maduna aina imanabaduda sumna hairami bai horen ibani na mafam adomda hankibada butka muk thengnadana mafamdo thainadagi ahal laman singna khara hainaba mafamni to asi hairami adubu imanabaduna bai haujupu karaidagi bunu mina namna tanarba matam sida law karisu tawro maduna khara samani madudagi oina sakrasi hairaki aichu kina imanabaduga khongna mafam adomda lakpa horam asumna ibanina wari saduna sum lakpada laptakna thebung panbi amagi makhongda kanaguma miyoi ama leptuna leibagi mowong ama aina urami matam maduda aina imanabaduda bai ada haurise thebung panbi natro masigi makhongda mira kaino ada mami samioi karino ma ui tu nangdi ubra hangami imanabadusu aina uriba adugumna masu ui hairaki asumna ibanina hainaringai thebong makhong aduda leptuna leiramba miyoi adu mami samioi amuk mangki matam maduda imanabaduga aigasu asumna amuk hainarami bai halasira hujikkidubo mi oi bazara haiduna imanabaduna amuk bai mi oiramganida asuk sangna khongna laga amuk hanba hongnadi law adum chatkrasi haiduna ibani haibong makhong adu yoksalaki adubo haibong makhong adu hek yoksalakpada ikang khangowdana amuk mathakdagi makhada karigumba posak ama tarakpaki makhol ama amuk taraki ibani chukina phone ge tos thanduna karino haiduna yengami adubo karimata leiba uramdi madudagi ibani su masidi mawong amani khara thuna chalhorasi haiduna mafam adudagi yamna thuna thoraki asumna mafam adudagi khara lanthoraaga amuk ibani gi tungda kanagumba miyoi ama inarakpagi mawongda saumama amuk phauraki madudagi ibani su kina tung onduna yengthokluba matamda thingau ngakta setpa ahal ama laptakna akhoigi tungda chattuna leirami masaksu kaya phajana uba phangdi makoksu angauba phi amana kupsalami makongsu lebak makha taba uramdi madudagi imanabaduga aiga kiman khiduna mafam marang khangdaba makai mafam madudagi yum tamna chenaraki yum hek yawbagadi akoisu imungi miyoida paw tamami thodok atugi matangda aduga nungalaga mafam adaida leiba miyoi singda akoina thengnarkiba warido liruba matamda makoina su sumna hairaki marakta numidang misik miraw khon tanaraktraba matamda lambian aduda ahal adu hek chali hairaki tawbadabu phingok setuna chaliba ahal adu thengnaba ungnaba tawruba matamda kaya thoidoknadi khudong thibade taade hairaki mayam wari asi matang asaida loijare wari sibu nungairabadi channel asibu like subscribe amadi comment tawbiramu mathange wari thagalakpada mayam punna muk thengnarasi ngasigidi mayamdagi kainanaba bidai lawjari